Welcome to my YouTube channel. Infinity Rankers na adom butaram noksari. Channel asibu growth to buda mayamgi mateng ijari mayam support to biramu. Channel asibu subscribe to biramu, like nambiramu, comment pibiramu. Maya asoiba aran ba yauragasu mayam na chumthok piu suggestion pibiramu. Mathangi video singta asoiba sing semthok nabagi kudong chaba pibiu haijari. Ngasi aina tawdoise sinamuk ngarang aidi part se ahum thagalake part ahum oidoinebako affirmative kita part ahum ama adagi negative kita part ahum sum thagalakadini adu ahambagi part ta ikona example khar tawgre anisuba part ngasi gi anisuba part sida tawdoise sijusu samanai aina kano tawdoni active passive voice on badune tawdoise ko the example am lawrasi active se aina a thamage ko a thamage aduganda he harage ko he will not ko he will not have finished the job sida hide is the young ko sida iriba sentence kari tense no habdo yenge ko ahamode kaino leise subject iraba plus shall natraga will natra will harani ko aduga mathang de kaino have lakpa natro plus have lakra kanda plus b3 neba sina hairize kaino si tense sina hairize kaino haba matamda future b3 have natro shall or will labdras have natro leise adu sina hairize kaino b3 neba adu b future ko yorni perfect yorni kanu harage future perfect harage sumana adu taragadi sida kamaina passive ta conjugate tawgadage haba matamda mu hairage future perfect ni adu passive ta kamaina conjugate tawgani haba matamda subject plus kaironi shall natraga ko will harane aduga negative ki aisa negative ama hapamdri ko sida negative ki oibanina sida will gi mathangda not hapakani ko sida not hapakani adu taragadi sina negative haise kaino future in perfect ki negative sentence neba adu taragadi sida future perfect ki negative sentence tadi sa not ama hapane ko not hapani aduga have harani have been hapani have been haraga b3 oigadu plus b3 sumana oidineba yai ko adu taragadi sigi kan sumana leibanina hauze aina passive to on daise kaino ola ane passive to ola age bista passive to p thamage adu da mathang do daise kaino the job haira neba sigi the jobs si object nina object si subject ola haidena passive to the job hairani adu will hairani ko will hairani kaino the shall hairoi ko adu mathang da will not negative ki ko adu mathang da have lerani been hapani aduga finish b3 finish shed have finish ka by haraga makan wadadi esududi by hapoida by he gidi kaino him hairane sumana ondi sina han ko the job will not have been finished by him hairane ko adugi mathang da example amaga lawage active a hairage ko chedadi I am hairage ko I have arrived hana tawju ko adudai tam sulakadani ko aina tawtise aigi plan se kaino ahambada negative tawraba affirmative tawre ko sina negative tawre interrogative tawrani interrogative da wh question haibanga yes no question haibanga tawkani ko aduga interrogative negative mung tawrakineba interrogative negative da mari makta tawkani ko negative affirmative ta ama negative ta ama interrogative ta ama interrogative negative ta mari mathai aina mamangda conjugation tawbo matam su tawgidana mari si ahan bagi round se chamba sentence ne hana hora amaga aduganda kitang lusalakane ba tam lusalakse ko hana arrive da han tawgisi
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯍꯜꯂꯛꯁꯦꯕꯀꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ I have not ꯀꯣ ꯀꯩ ꯍꯥꯏꯅꯣ forgotten the promise ꯄ꯭ꯔꯣꯃꯤꯁꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯀ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨꯗꯤ ꯁꯤꯗ ꯌꯦꯡꯉꯣꯀꯣ ꯁꯤꯗ ꯂꯩꯇꯣꯏꯁꯦ ꯀꯩ ꯇꯦꯟꯁꯅꯣ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦꯕꯀꯣ ꯁꯕꯖꯦꯛ ꯂꯩꯔꯦ ꯀꯣ ꯁꯤꯗ ꯂꯩ ꯁꯕꯖꯦꯛ ꯂꯩꯔꯦ ꯚꯥꯞ ꯂꯩꯔꯦ ꯚꯥꯞ ꯀꯣ ꯍꯦꯞ ꯅꯠꯇ꯭ꯔꯒ ꯍꯦꯁ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯄ꯭ꯂꯁ ꯅꯣꯠ ꯍꯥꯞꯄꯦ ꯄ꯭ꯂꯁ V3ꯅꯦꯕ ꯂꯩꯁꯦ V3ꯅꯦꯕ ꯂꯩꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯕꯖꯦꯛ ꯂꯩꯔꯦ ꯍꯦꯞ ꯅꯠꯇ꯭ꯔꯒ ꯍꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯠ ꯍꯥꯞꯄꯦ V3 ꯁꯤꯅ ꯇꯥꯛꯏꯁꯦ ꯀꯩꯅꯣ ꯄ꯭ꯔꯖꯦꯟ ꯄꯥꯔꯐꯦꯛꯅꯦꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯅꯦꯒꯦꯇꯤꯞ ꯁꯦꯟꯇꯦꯟꯁꯇ ꯄ꯭ꯔꯖꯦꯟ ꯄꯥꯔꯐꯦꯛꯅꯦꯕ ꯇꯧꯔꯤꯁꯦ ꯌꯥꯏꯀꯣ ꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯦꯁꯤꯞꯇꯗꯤ ꯀꯃꯥꯏꯅ ꯑꯣꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯩ ꯅꯤꯌꯣꯝꯗꯣ ꯁꯥꯟꯅ ꯏꯔꯒꯦ ꯁꯤ ꯏꯔꯒꯦꯀꯣ ꯁꯕꯖꯦꯛ ꯏꯔꯅꯤ ꯀꯣ ꯁꯕꯖꯦꯛ ꯏꯔꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯍꯦꯞ ꯂꯩꯔꯅꯤꯀꯣ ꯍꯦꯞ ꯅꯠꯇ꯭ꯔꯒ ꯍꯦꯁ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯥꯒꯤ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯞ ꯅꯠꯇ꯭ꯔꯒ ꯍꯦꯁ ꯁꯤꯖꯤꯟꯅꯒꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯅꯣꯠ ꯍꯥꯞꯄꯛꯑꯅꯦꯕ ꯅꯦꯒꯦꯇꯤꯞꯀꯤ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒ ꯕꯤꯟ ꯍꯥꯞꯄꯛꯑꯅꯦꯕ ꯁꯤꯗ ꯑꯗꯨ ꯄ꯭ꯂꯁ V3 ꯍꯥꯏꯔꯒꯅꯤ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯏꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯚꯣꯏꯁ ꯑꯣꯟꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯄꯦꯁꯤꯞꯇ ꯑꯣꯏꯔꯁꯤꯀꯣ ꯄꯦꯁꯤꯞꯇ ꯀꯩ ꯍꯥꯏꯗꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯗ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯗ꯭ꯔꯣ ꯁꯤꯒꯤꯅ ꯑꯣꯕꯖꯦꯛꯇꯨꯅꯦꯕ ꯑꯗꯣ ꯗꯥꯏꯔꯦꯛ ꯑꯣꯕꯖꯦꯛ ꯏꯟꯗꯥꯏꯔꯦꯛ ꯑꯣꯕꯖꯦꯛꯀ ꯂꯩꯀꯣ ꯑꯩ ꯀꯣꯟꯅ ꯇꯥꯜꯂꯛꯀꯦꯅ ꯑꯩꯅ ꯊꯝꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯝ ꯆꯝꯕ ꯍꯥꯟꯅ ꯇꯧꯈꯤꯁꯤꯀꯣ ꯗ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯒꯦꯕ ꯗ ꯄ꯭ꯔꯣꯃꯤꯁꯁꯦ ꯁꯤꯡꯒꯨꯂꯔꯅꯤꯅ ꯍꯦꯁ ꯍꯥꯏꯔꯛꯑꯅꯦꯕ promise has not ꯀꯩꯇꯧꯔꯅꯤ been forgotten ꯍꯥꯏꯔꯛꯑꯅꯦꯕ forgotten by me ꯍꯥꯏꯔꯛꯑꯅꯦꯕ by me ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ I ꯅꯠꯇ꯭ꯔꯣ Iꯒꯤ ꯑꯣꯕꯖꯦꯛꯇꯤቭ ꯀꯦꯁꯇꯤ ꯀꯩꯅꯣ ꯍꯤꯅꯦꯕ ꯑꯗꯨꯁꯨ ꯐꯨꯜ ꯁ꯭ꯇꯣꯞ ꯂꯩꯔꯒ ꯂꯣꯏꯗꯣꯏꯅꯦꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯅꯦꯛꯁꯇ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯧꯔꯒꯦ ꯑꯦꯛꯇꯤꯞ ꯑꯅ ꯑꯃꯨꯛ ꯂꯧꯔꯒꯦꯀꯣ ꯑꯦꯛꯇꯤꯞꯇ ꯀꯩꯗꯧꯔꯦ ꯁꯤ ꯍꯥꯏꯔꯁꯤꯀꯣ ꯅꯨꯄꯤꯗꯣ ꯑꯃꯨꯛ she was not wearing ꯑꯗꯤ ꯁꯦꯠꯄ ꯏꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ a hat ꯁꯤꯗꯤ ꯇꯨꯄꯤ ꯎꯞꯄꯗꯨꯅꯤꯀꯣ ꯁꯤꯗꯗꯤ ꯑꯗꯨ hat ꯍꯥꯏꯔꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯇꯦꯟꯁꯁꯦ ꯍꯥꯟꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯈꯤꯁꯦꯕ ꯁꯤ ꯁꯕꯖꯦꯛ ꯂꯩꯔꯦ ꯚꯥꯞ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯅ ꯑꯣꯕꯖꯦꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯕꯖꯦꯛꯁꯦ ꯁꯕꯖꯦꯛ ꯂꯩꯔꯦ was ꯅꯠꯇ꯭ꯔꯒ were ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯂꯁ ꯅꯣꯠ ꯍꯥꯞꯄꯦ ꯀꯣ ꯄ꯭ꯂꯁ V1 ꯄ꯭ꯂꯁ ING ꯅꯠꯇ꯭ꯔꯣ ꯁꯤ ꯂꯩꯁꯤ ꯀꯩꯅꯣ ꯇꯦꯟꯁꯁꯦ ꯁꯤ ꯇꯦꯟꯁꯁꯤ ꯀꯩ ꯇꯦꯟꯁꯅꯣ ꯁꯤ ꯀꯩ ꯇꯦꯟꯁꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯛꯑꯣ ꯁꯤ ꯇꯦꯟꯁꯁꯦ ꯄꯥꯁ ꯀꯩ ꯑꯣꯏꯔꯅꯤ ꯄꯥꯁ ꯀꯟꯇꯤꯅ꯭ꯌꯨꯁꯅꯦꯕ PC ꯍꯥꯏꯇꯥꯔꯦ ꯄꯥꯁ ꯀꯟꯇꯤꯅ꯭ꯌꯨꯁꯅꯦꯕ ꯀꯟꯇꯤꯅ꯭ꯌꯨꯁꯇꯗꯤ ꯄꯦꯁꯤꯞꯇꯗꯤ ꯀꯃꯥꯏ ꯑꯣꯜꯂꯤ ꯄꯥꯁ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯄꯦꯁꯤꯞ ꯀꯃꯥꯏ ꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯁꯕꯖꯦꯛ ꯏꯔꯦꯗꯅ ꯄ꯭ꯂꯁ ꯆꯞ ꯃꯥꯟꯅ ꯏꯅꯤ ꯁꯤꯗ was ꯅꯠꯇ꯭ꯔꯒ were ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯗꯁꯨ ꯑꯗꯨꯒ ꯄ꯭ꯂꯁ ꯅꯣꯠꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯗ being ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯞꯀꯅꯦꯕ ꯀꯟꯇꯤꯅ꯭ꯌꯨꯁꯇꯗꯤ ꯄꯦꯁꯤꯞꯇꯗꯤ ꯀꯣ ꯑꯗꯨꯒ V1 ꯄ꯭ꯂꯁ INGꯅꯤꯗꯅ ꯁꯤꯗ ꯄꯦꯁꯤꯞꯇꯗꯤ V3 ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯈꯛꯇꯅꯤ ꯍꯣꯡꯉꯤꯁꯤ ꯀꯣ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯄꯦꯁꯤꯞꯇ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯦꯁꯤꯞꯇ ꯑꯣꯜꯂꯁꯦ ꯍꯧꯖꯤꯛ ꯄꯦꯁꯤꯞꯇ ꯑꯣꯟꯕ ꯃꯇꯝꯗ ꯍꯦꯠ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯍꯦꯠꯁꯤꯅ ꯑꯣꯕꯖꯦꯛꯁꯤꯅ ꯃꯃꯥꯡ ꯀꯥꯔꯣꯕ ꯁꯕꯖꯦꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯦꯛꯇꯤভ ꯚꯣꯏꯁꯀꯤ ꯑꯣꯕꯖꯦꯛꯇꯣ ꯑꯦꯛꯇꯤভ ꯚꯣꯏꯁꯀꯤ ꯑꯣꯕꯖꯦꯛꯇꯣ ꯄꯦꯁꯤꯞ ꯚꯣꯏꯁꯇꯗꯤ ꯁꯕꯖꯦꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯠ ꯍꯥꯏꯔꯒ ꯍꯦꯠꯁꯤꯗꯤ ꯁꯤꯡꯒꯨꯂꯔ ꯑꯣꯏꯕꯅꯤꯅ was ꯑꯣꯏꯔꯅꯦꯕ ꯀꯣ ꯁꯤ was ꯍꯥꯞꯄꯅꯤ ꯁꯤꯒꯤ ꯅꯣꯠ ꯍꯥꯞꯄꯅꯤ ꯀꯣ ꯑꯗꯨꯒ being ꯍꯥꯞꯄꯅꯤ ꯀꯣ ꯌꯦꯡꯉꯨꯀꯣ ꯑꯗꯨꯒ V3 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯠ ꯋꯤꯌꯔꯒꯤ V3ꯗꯤ worn ꯍꯥꯏꯕ WORN worn by ꯍꯥꯏꯔꯒ ꯀꯅꯥꯅꯣ ꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤቭ ꯀꯦꯁꯇꯤ ꯍꯥꯏꯔꯛꯑꯅꯤ ꯁꯨꯃꯥꯏꯅ